ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯤꯐꯣꯔꯝꯁꯅ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ MPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯗꯥꯛꯇꯔ M. ꯅꯔꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯣꯝ ꯇꯤꯚꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯎꯅꯕ ꯑꯗꯨꯗ ꯗꯥꯛꯇꯔ M. ꯅꯔꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯤꯕ 15 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯃꯛꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯈꯤ꯫ ꯑꯗꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯁꯨꯄ꯭ꯔꯤꯝ ꯍꯥꯎꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯖꯔꯒ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯐꯣꯀꯁ ꯇꯧꯕ ꯉꯝꯖꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯏꯊꯧ ꯑꯃ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯕꯤꯔꯒꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯕꯁꯨ ꯂꯩꯖꯩ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕ ꯊꯥꯡꯒꯥꯡ ꯑꯍꯨꯝꯂꯛꯁꯤ ꯚꯣꯠ ꯍꯦꯟꯒꯠꯄꯗ ꯑꯣꯏꯅ ꯂꯩ꯫ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤ ꯂꯦꯡꯗꯅ ꯂꯩꯌꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯁꯤ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯒꯤ ꯋꯥꯐꯝ, ꯄꯥꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯀꯦꯟꯗꯤꯗꯦꯠ ꯁꯦꯠꯑꯞ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩ꯫ ꯊꯣꯛꯆꯔꯛꯁꯅꯨ, ꯄ꯭ꯔꯖꯥꯅ ꯑꯄꯥꯝꯕ ꯈꯟꯖꯁꯅꯨ, ꯃꯗꯨꯋꯥꯏꯗ ꯑꯩ ꯆꯤꯡꯅꯕ ꯊꯣꯏꯅ ꯂꯩꯖꯗꯦ꯫ ꯄ꯭ꯔꯖꯥꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯕ, ꯑꯩꯅꯁꯨ ꯄ꯭ꯔꯖꯥꯒꯤ ꯊꯥꯖꯕꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯗꯨꯃꯗꯤ ꯑꯩ ꯊꯥꯖꯖꯩ꯫ ꯃꯃꯥꯡꯗ MP ꯏꯂꯦꯛꯁꯟꯗ 3ꯔꯛ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ, ꯍꯟꯗꯛꯁꯨ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯗꯥꯛꯇꯔ ꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯅ ꯄꯨꯊꯣꯛꯄ ꯃꯤꯔꯦꯞꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟ ꯑꯣꯏꯗꯕꯅ ꯃꯤꯈꯜꯗ ꯑꯔꯥꯟꯕ ꯀꯌా ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯂꯩ꯫ ꯏꯁꯨ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯂꯦꯛꯇꯣꯔꯦꯜ ꯔꯤꯐꯣꯔꯝꯅ ꯃꯥꯡꯗ ꯊꯝꯂꯒ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ꯫ Yes, we have too many issues. ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯗꯨꯗ ꯉꯥꯡꯅꯕ ꯋꯥ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯉꯥꯡꯕꯒ ꯁ꯭ꯂꯥꯏꯠ ꯗꯤꯐꯔꯦꯟꯁ ꯈꯔ ꯂꯩꯐꯝ ꯊꯣꯛꯏ꯫ ꯁꯤꯅ ꯕ꯭ꯔꯣꯗꯔ ꯁ꯭ꯄꯦꯛ ꯑꯃꯗ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯄꯦꯟꯖꯗꯕ, ꯌꯥꯅꯤꯡꯗꯕ, ꯐꯥꯏꯠ ꯇꯧꯅꯤꯡꯕ ꯏꯁꯨ ꯈꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯆꯅꯤꯡꯉꯤꯁꯤ electoral reforms. The territorial integrity of the state should be preserved. Maduda apanba piraktanabagi ain state asin thengnari ngasi Armed Forces Special Powers Act ki leiriba issue pik thana leiriba mayam asi parliament da matik chana mapung phana ngangdana miyam asi da khanganna honabasi member adugi mathau oibum thoi Manipurgi ꯇꯣꯝ ꯇꯤꯚꯤꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯗꯥꯛꯇꯔ ꯅꯔꯅ CPIꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯗꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯅꯤ, ꯚꯥꯔꯠꯇ BJPꯒꯤ ꯁꯥꯁꯟ ꯆꯤꯡꯊꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ, ꯋꯥꯈꯜ ꯃꯥꯟꯅꯕ ꯗꯣꯜꯁꯤꯡ ꯄꯨꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ 19ꯗꯒꯤ 12 ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒꯤ ꯁꯥꯁꯟ ꯑꯁꯤꯗꯤ ꯑꯉꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ, ꯃꯁꯤ ꯁꯤꯟꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ, ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ The dictatorial, undemocratic, communal, fascistic oiba BJP gi rule se masi loiselhanba lakaduri parliament gi election sida BJP shakti dagi laudhaba haiba sigi slogan amagi makhada alliance ka shemai madugi manungda CPI is one of them. Rajniti se chongthok chongchin pangtok da tauba sendong yamna leiba karwar sidi rajniti sini haibarom da sakhidraiba. I am very much worried for the future. Praja miyam gidi ko aina haijari bhasini election chumna paisa na vote leiba yonba tauba simadi tawhanjaning de prajana apamba thajaba mida Thamoi sengna vote pibiraga leipaki yaifaba puruknaba hona minasi haiba appeal sima itaujaningi